Kuki furup ki miyoy ani ngarang sina fangkiba tu mari leindana Kuki CSO working committee Ukhrul na tongan ba demand mga thamlak paga loindana demand sing adu pi Dravadi Imphal Ukhrul Lambi Thingjillagani haina khangalakli hirama sigi matang da committee asina thadrok pa cherol man hai thawai Kuki village tagi thengkhogin vaiti chahi nifunithoi amasung sangkai khullagi thangboimang khongsai chahi kunthra manga rom suraba miyoy ani hatkibagi thong adu kan mong da condemn tawi Miyada sida chenari ba miyoy sing faduna logyoy ba cherak pitri ba fawba miyoy ani asigi thawa yautra ba haksang lokhiroi case asi cycle natraga kangpopi police station da register tawduna thigat hangadavani investigation gi thabak asi michang mikhai nairoi da mongda NIA da sinagadavani tangphul gi miyoy kungama thoi fazin kiba matam da makhoibu thadorakna ba hotna bada chief minister amadi maki office na Jinakiba resource adugumna miyan asigi matang na chumowail puthokna daba center lengak na hotna gadabani Kuki furup ki miyoy sing asi tangphul singa laiminabada safadre maramadun Ukhrul leiriba Kuki gi khul sing kangpopida hongdokadabani hairiba wafam sing asi mari leinaba singna thabak ton thorak trabadi Imphal Ukhrul Lambi Thingjillagani haina cherol asina makha thana khangalakli